Mostava Khamenei Strait of Hormuz thingzina bakhangan khre Nebi na Strait of Hormuz phautuna chaliba jahasing ngak chenba ngamloi right Iran gi Supreme Leader Mostava Khamenei na Middle East thokliba lana sigi aroiba wakhai ama phangdriba phauba Strait of Hormuz thingduna thamna wafam phongdokhre US amasung Israel na Iran da landaba letriba makhai malem gi thau puthok pusin tawbada khwaidagi maruoiba lambi ama oiriba Strait of Hormuz athingba thamgani haina phongdokpaga loinana lambi asi ngak senduna thamnabagidama Laukhotpa yaba thabaksing laukhotpaga loinana mathau taraklabadi atopa fransingsu hangdokani haikhe Hanagi Supreme Leader Ayatollah Khamenei hatkibagi Laman Singani Haina nauna Supreme Leader waina khallaba Mostava Khamenei na phongdokhibaga loinana West Asia da leriba US basing da makhata na landa chathanabasu mahaki lanmising da pauktak pikre Islam lining chatpasingi khwaidagi senglaba tha ama oiriba Ramzan gi tarani suba numitta US amasung Israel gi apunba landa amana Mahaki mapa hanagi Supreme Leader Ayatollah Ali Khamenei Mahaki nupi amasung masanupa yauna imung manunggi miyoising hatkiba adu kaidongnungda kauroi haina phongdokhibaga loinana Martyrs oikhrabasingi igi Laman Singani Haina su Mostava Khamenei na akanba wafam phongdokhre US amasung Israel na sathagiba landa aduda mahaki mapa hanagi Supreme Leader Ali Khamenei sikhraga Mostava di asok apan nangauki haina Cyprus da laiba Iranian ambassador na news agency ama oiriba The Guardian da phongdorokhi West Asia gi hojik oiriba phibam asida Strait of Hormuz phauduna chaliba jahasingbu Navy na hojik maki oina ngak senba ngamloi haina US Energy Secretary Chris Wright na phongdokre malingi thau puthok pusin tawbada manga suba mafamda leriba Strait of Hormuz ase tha asigi aroiba phawbada chathok chasin tawbada chawnu khudong chadaba mayok nagani haina su Energy Secretary Chris Wright na section warol thamkhe Middle East da chathariba lana sina maram oiduna Malemgi thau puthok pusin tawbada chawnu khudong chadaba mayok nabaga loinana Asia yauna tongan balaibak singda thaugi awat mayok na ringai serak asida US amasung Israel na Iran da makhata na landaba leptriba makhai Gulf tagi thau likla ama phaubu puthok haloi haina Iran na phongdokhibani ngasi su Germany gi shipping company hapak loi na phongdokhiba wafam amada company asigi jahasing Strait of Hormuz phauduna chatlingaida projectile sizinaduna landarakhi haire jahas adu mai chaklabasu crew members singdi khudong thiba nangaudre haina shipping company asina phongdorokhe